Manipur Top Channel dugi video amta update tawjage ngasi ayuk phongbasi phongda January gi tang 15 da rifleman sinarakpadi laida duna AR na Anupam da oino onkhalakle IAS Manipur chapter IPS Kerala na Anupam sogolakle lalakta Assam Rifles ki Director General na Chief Minister N Biren gi unakhre More Imphal lambi gi khudeng thabi check post taragani to shuba AR gi rifleman amana Manipur Police ki nupi IPS Anupambu tamthina ot naibire haina masamna wakalakpagi matung ina personnel adu police sinnar o haiba Assam Rifles na yakidre More Police Station ki OC amasum SDPO na hanjin rifleman adu investigation nga mari lainana police station na lakhatna ba haibada takidre makpu check post adu dagi atopa mafam amada thaidolaga thamkhre madugi matungda nupi IPS officer adu da oina AR gi personnel singna onchilakle khodeng thabi gi OC major Paramhansna More Police Station da tha asi kunga mathoida nupi IPS officer adu gi mathakta logi oiba thabak lokhat pinaba wakalakle maki wakat adu da Anupam na civil dress ta tata sumu amada nongmai paiba uniform set taba personnel manga ga loina na laki amasu makoina masak tak thoktana miyamna lepna riba queue thugairaga laki haina search tawri rifleman PK Pandena gari edu khamlaga mahak kanano haina hanglubada hayu haiba yakide madugi Mahutta Mahapu Masak Khangdabra haina unchilakhe nuainadaba thawdo adu major Paramhansdagi hendokla duna taragani thoi shuba AR ge CO masamak yauna Tengnopal Police Station da wari sanabadu da thawdo adu paw phaunaba wat hobadagi ni haiduna yasinanaba yamna kana hainabada nopi officer aduna yakide madugi mahutta rifleman adugi mamaida khungumna tarara kallu aduga yasinasi haina phongdorakhe masigi su mathakta Anupamna lona yadaba polamsing Myanmar dagi pukhi haina maral side asumna police amasum Assam Rifles ki marakta unkhatnani ngai gi sairakta ngasi nungthul Manipur thunglakhiba Assam Rifles ki Director General Lieutenant General Sukdeep Sangwal SM na Chief Minister Nongthongbam Biren unakhre hairi amaromda hokhiba January 18 na khudeng thabida leiba taragani thoi shuba Assam Rifles ki personnel amana IPS nupi officer amada tathi tawoina tawbuga loinena molest tawki haiba wafam asi IPS Association Kerala chapter amasum IAS Manipur chapter na yamna kana yaningdaba phongdoktuna nupi police officer asigi maikaida lepkhre IPS Association Kerala na chapter gi secretary Balram Kumar Upadhyay na thokpa serol amagi matungina naha oiribi IPS officer amada Assam Rifles na satakhiba criminal oiba listed adu association na haksina lawe hauzik thijileba case aduga mari lainana Assam Rifles na press ta serol thokhiba wafam adu nataisa daba amadi naha oiribi nupi IPS officer adugi mingsat thianaba honaba thawong ni haina lawe IPS Association Kerala na chapter na nupi IPS officer aduda mapung phana sagotkane laibak asigi law na nupi officer adugi damak asuma soidana purakani haibgi thajaba lai haina palle Amaromda IAS Association Manipur chapter gi makai degi su January 18 na thokiba thawdo adugi victim oiribi nupi IPS officer adugi damak lepli lebak thiba thawdo adu association asina condemn tawbuga loinena mari leinaba singna hiram asigi matangda thigatliba special investigation team da mateng pangbiduna operation ama purakani haibgi thajaba lai hairi khudeng thabida leiriba Assam Rifles ki check post mathau satkibi nupi IPS officer amada AR personnel aduna satkiba thawong adu IFS Association Manipur na akan mamong na condemn tawi hairi association asina laibak asigi judicial mechanism da thajaba thambaga loinena achumba soidana purakani haibigi thajaba lai haina palle association gi maikai digi wafam asi mari leinaba thakta lokhatpaga loinena asiguma laibak thiba thawdo asi tongan ba department singi mathau tawjariba official singda thogandanaba thabak lokhat haningi haina palli